National Institute of Medical Science RIMS Imphal gi Department of Physiology da aroiba chahi gi PGT tawduna laiba Dr. ama ngarang COVID-19 positive oiba thingnakibadagi khudaktagi RIMS ke Department of Physiology and Biochemistry thingjinaba order ama RIMS ki Medical Superintendent Professor CS Arun Kumar na order ama thokre masigi mathakta department ani asigi faculty amadi staff sing ngasidagi hauna COVID-19 ki test chathanaba flu clinic sample sing lokhatpa hokre. Council of Higher Secondary Education Manipur na lauba class 12 ki fal lauthokre handak chahi gi oina punna mahairoi lising kun mapan subna humbudra nithoina exam thabada apunba mahairoi lising kun manga subna ani na pass tawduna pass tawbigi chang chada marfutaruk oikre. Art stream gi oina TG Higher Secondary School gi Khomdram Meneka, Science ki oina Messi Explorer Academy Changangai gi Archana Hizam amadi Commerce ki oina TG Higher Secondary School gi Justina Yendrembam ahumna ahanba position lokre. State asida leiriba mipum khudimak amata oina hotna minarabada COVID-19 thingnaba ngamgadoribani haina Health Minister L. Jayanta Kumar na phongdokre. Wafam asi ngasi Kaisamthong AC gi manung chanba Kwakitel Girls High School da hangba quarantine center loishinba amadi yingsinbaga mari leinana phongdokhibani. Kaisamthong AC gi manungda Imphal College amadi Kwakitel Girls High School da hangba quarantine center sing asigi manungda Imphal College kidi hana loishin khraba matung school asida hangba center asigi su loishin khibani. Haukiba July 13 gi ayuk angan masarukta Arunachal Pradesh ki Konsada Taruk Suba AR Taramapan Suba AR amadi Arunachal Police ki combined team amaga khutthoknabagi thodokta Laikhidrawa NSN IM ki Kedar Taruk ki manungda Urkul District ki Huisu Village amadi Hango Kafungdagi NSN IM ki Second Lieutenant Somaya Satchang amadi Sergeant Major Somipam Saizagi Thawai yaudraba hakchang ngasi Tangkhol Nagalong TNL ground da miyamna hailay katuna amadi minute anit tumina leptuna awaba phongdok labatungda masa masagi kulsingda aroiba mathong mangam pangthokre. Manipur Baptist Convention MBC na sinduna ngasi COVID-19 gi matangda nongmagi oiba seminar gi thoram ama pangthokre. Chingmairong da laiba Manipur Baptist Church ta pangthokiba thoram aduda RIMS ki Psychiatry Department gi Head of Department Dr. R.K. Lenin amadi COVID-19 gi Community Volunteer Coordination Team gi State In Charge Dr. Jubilee Wahengbamna tongan ba COVID-19 na mari leinaba hiramda wangangki.